Lona Yadaba Mawongda Immigrants Singna Changsinlakpadagi Lamdam Ashida Thokliba KHUDONGCHADABA Sing ASHIGI TEKCHAK KANANA PUGADOURIBANO HAINA HANNAGI Chief Minister OIRAMBA NONGTHOMBAM BIREN PHONGDORAKLI Mahakna social media da thagalakpa post amada makha taraduna hai Indo-Myanmar border dagi Changsinlakpa Immigrants Sing laithokduna leirubana haujik Lamdam Ashida Thokliba Pamdaba Thaudok Singhi Haurakfam Oirakpani Policy Makers Singna Indo-Pakistan amadi Indo-Bangladesh da Laukhatliba Chaksin Thaurang Singamanana Indo-Myanmar dasu Laukhatlamba Thoklabadi haujik demographic changes lagliba asi laglamloi issue sing asi matam sangna chahi tara hena miraiduna thamlakpana haujik fibam aduki matik lure maram aduna India da haujik immigrant na maram oiraga thengnariba problem sing asigi tekchak kanana pugani haina wahang hanglakli Lona Yadaba Mawongda Immigrants Singna Changsinlakpadagi Lamdam Ashida Thokliba KHUDONGCHADABA Sing ASHIGI TEKCHAK KANANA PUGADOURIBANO HAINA HANNAGI Chief Minister OIRAMBA NONGTHOMBAM BIREN PHONGDORAKLI Mahakna social media da thagalakpa post amada makha taraduna hai Indo-Myanmar border dagi Changsinlakpa Immigrants Sing laithokduna leirubana haujik Lamdam Ashida Thokliba Pamdaba Thaudok Singhi Haurakfam Oirakpani Policy Makers Singna Indo-Pakistan amadi Indo-Bangladesh da Laukhatliba Chaksin Thaurang Singamanana Indo-Myanmar dasu Laukhatlamba Thoklabadi haujik demographic changes lagliba asi laglamloi issue sing asi matam sangna chahi tara hena miraiduna thamlakpana haujik fibam aduki matik lure maram aduna India da haujik immigrant na maram oiraga thengnariba problem sing asigi tekchak kanana pugani haina wahang hanglakli